ngasi numida waram phongkhiba tongan manipuri sifongsinga amasum thokhiba thawdo wathoksingdigi maru oibe I pausing khongwa saraga manipur top channel gi maikeidigi myamna thamjagi ahanbada go to hills 2.0 gi manungsana senapati district ki maram khulya community outreach program pangthokre haba pawma report tawri ngasi Chief Minister N Biren amadi maki Council of Ministers singna saruk yaduna senapati district ki manungsana maram khulenda go to hills 2.0 gi manungsana a community outreach program pangthokre district administration senapati amadi maram union maram student union na punna khusamna duna maram khulen local ground pangthokiba thauram maduda deputy speaker thongam Robindro amasum education minister S Rajan agriculture minister Oinam Lukhoi PHED minister L Dikho chief secretary Rajesh Kumar senapati gi ADC chairman A Kapani yauna lenga ki makok thongbo official kayana saru yakhi thauramadu saru yaba lakhiba chief minister N Biren bu maram khulen gi miyamna maram furup ki oiba sana kanglonda taramna okhi nat ki oiba phi yauna khudol kya sutamki maram furup ki oiba jagoi isai kya su utki thauramadu da maram gi miyamna lengakta tankhiba police station thambagi ayaba cabinet ta piba PIC bu CIC da upgrade tawba amadi PHAC maram khulen bu PHC da upgrade tawda ayaba pire haina chief minister N Biren ngasi gi thauramadu da laukthokhi SDO yauna staff marida work order pibegi wafam su CM na laukthokhi haina pausna makhataram phungdorakli Amaromdana lagaw masing yamna phabada sel gi mana pigedari lagaw masing khwaidigi hena masing yamna fagatpa police station amadi commando officer da ningol sakauba loibaga sel gi mana ga loinana thagat wahi yawbo sel gi mana pigani haina Imphal West District Police ki ASP Dr S Ibomjana phungdokre ASP na lagaw khawbada miyamna saruk yabitana basu miyamda appeal torakli haina pale atopa pawamana amaibi singbu ikaibe pibani Maru loisang pandit loisangi October kungamari numaijing numita takhel khongi wangmada laidiba marui loisang pandit loisangi jagada atopa lainingi oiba karigumba amata sengba sagaliba Yaroi haiduna khongjang sangsilakpa matamda ima amaibi ama khanghauduna lai tongduna laibaw silakpa matamda Manohar Mayum Barish Sharma Govinda Temple Board ki section officer amadi BJP Yuba Morsa ki president oiba asina ima amaibi edubu Govinda gi Saranimitra purau lai tongba Yaroi haina lauduna Saranimitra saishilakpa si amaibi bu karem kathaina bani amaibi singbu khungoina bani amasum maitei laining sasariba singbu usit thawoida bani amadi ikaiba pibani Haina Manipur Pandit Loisangi Maikeidigi Thadorokpa Serol Amana Phungdorakli Serol aduna makha taraduna hai Govinda Temple Board ki section officer Barish Sharma October 19 nungtigi phongba pauksi amada hablagliba Siri Govinda Temple Board ki miyoi amatana thokriba thawdu adugi matangda Pandit Loisangi miyoi amatada hunduna ngangba amadi akaiba yaba wahi wata sijinakiba leite hairibasi oidaba masintiba waphamni atuba matamda Manohar Mayum Barish Sharma section officer Govinda Temple Board amadi BJP president Yuba Morsana lebak miyam khangna amaibi singda lale haijagadabane amadi mari leinaba singna section officer GTB Manohar Mayum Barish Sharma bu matik sabe action lakhatpiu hainasu serol aduna makha tanasu phongdorakli amasu makha satajarak poina ngasi state si goiriba COVID-19 update myam na thamjage myam loifok taminasi hainasu channel sigi mekidi myam na thamjari ngasi state sigi oriba positivity rate si 3.2% lairi aduga apun boina ngasi miyoi yangkhai ga mapan nauna COVID-19 na positive oiba thengnarakle miyoi amana COVID-19 na positive oidunu laikhidre haina claim tawri aduga apun boina miyoi lising amaga sani pan ga kun ga nithoina COVID test tokhi haidi ngasi COVID-19 na positive oirakraba miyoi yangkhai ga mapan si miyoi ahum amana Bisnupur dagini ahum amana Sandel dagini amana Chuchampur dagini taraga manga mana Imphal East dagini Imphal West dagi kungani pan Kangpokpi dagi ama Senapati dagi ahum Tamenglong dagi ama Tengnopal dagi ama Thawbal dagi ani Ukhul dagi ama puna miyoi yangkhai ga mapan nauna COVID-19 na positive oiba thengnakhibani laikhidraba ama asina Imphal East dagini haina claim tawri
Makha Satarakpoina Topa Marueva Pau Karanamu, Manipur Masa Ama Yauna Miyehum, Draka Konana, Nagaland Police Nafare, Manipur Masa Ama Yauna Miyehum, Narang Nagaland Police Amadi, Narcotic Cell Kangbuna, Nagaland Gituan to one Mapam the Gifare Hari, Nagaland Police the Gipamba Pau Gimatum in a Dingarang Ayuk Pung Tarek Minute Kulom Taba Matamda, Huzama, Sek Poinda, Lambi the Lakpa, Gari Sing Sek Tobagi Tabak Satabada, Gari registration number ASO1BK1502 C, Sek Tobada Muyama, number 4 gram, Songaga Punga Kona Fagat Pangamki, Paraba Muedu, Manipurgi, Senapati district, Tadubi, Lamkaidigi, Harupunu, Michaels, Tosa, say Nifu, Apokwa, So Sukawi. Miyesi Farba Matung Matam Ikan Kanadana Atopa Mue Aniamasu number 4 gram Sahum Gohum Draga Taret Konana Lambi the Lakpa Gari Sek Taubuda Fagat Pangamkre Paraba Mue Ani Adu Asamgi Karim Ganzadegi Monjur Ahmad Amadi Soilal Ahmad Kawi Hanisufundorakli Atopa Pawamanamo Assam Rifles Ki Kangbuna PLA Gi Kadar Anifare IGAR South ki miyeng makhada Susampur Battalion Assam Rifles na lamdamasigi aina thingraba larhulup ama oriba PLA gi kadar ani haukiba October 19 na Susampur gi Selsi village tagi fare haina AR gi phangba pau amana hairi pau sin hai Selsi village ki mafam kharada Indo Myanmar border lanchilaktuna Manipur da sanglakpa lalhauba khara leire habigi pau phangbadagi Susampur AR Battalion gi kangbuna Selsi village da operation sathabada PLA gi kadar ani asi phabani hari pharaba kadar ani adudi self style corporal Zaisandra Ellis Singdaiba Amadi self style private Ramakanta Ellis Mauk Seming Kawi Makuyani Myanmar gi Sin state ki manung sana leiba Senam hariba mafam adudagi Manipura tholakpani hari pharaba mi ani asi Susampur police station numit adumaktada khusinakre haina su phungdorakli Atopa Pawamanamo Masala Yang Bada Inkol Yon Tokraba Park Bada CM gi Loinabi Lupa Lak Amaga Point Manga Piduna Inkol Handokre Tengtang Anirakta Lebak Tiba Togdok the Sokpadi Hausi Howard Kankat Pangamdana Matam Kuinana Leraklaba Masala Yang Nava Honavada Masagi Inkol Lupa Lak Ama Makaida Yon Tokraba Impal Iski Hangang Kendri Manungsana Hangang Awang Laikai the Ladiba Yumnang Park Pagi Awabada Sip Minister gi Yang Kada Ngasi Sip Minister gi Loinabi Hiyainu na Lupa Lak Ama Makai Park Pagi Mayumda Satuna Kusinakre Ngasi Ayuk Sip Minister gi Loinabi Hiyainu na Lusingduna Laikai gi Pradhan K Zayenta Hangang Development Coordinating Committee gi President W Ziten Hangang United Club Organization gi General Secretary S Tongdang Amadi Laikai gi Maira Paibi gi Lusingbasing Yauna Park Pagi Yumda Satuna Hariba Lak Ama Makai gi Senpamasi Park Masada Kusinaki Runena Kudakti Inkol Yon Badagi Laukiba Mue Adusu Park Pagi Mayumda Laktuna Haribi Inkol Yon Bagi Lupa Lak Ama Makai Adu Inkol Lady Mue Duda Kusinaki Se Minister gi Loinabi Hiyainu na Park Pagi Ana Layeng Bada Amadi Imung Manungi Mateng Oinaba Ngasi Lupa Lising Nifu Amasu Kusinaki Loina Se Minister gi Miyeng Kada Ngasi Park Pagi Yontokraba Inkol Amuk Hanjin Biba Loinana Ana Layeng Bada Mateng Pangbina ba Senpam Kaya Kusinaki ba Dugi Damakta Park Amadi Imung Manungi Miyoy Sing Se Minister in Biren Maki Loinabi Hiyainu Amadi Atay Club Sangstan Maira Paibi Lusing Busing Busutagat Pafungdoki Haina Paus na Makatana Fundorakli Loishilakpoina Topa Pawamana Isteresi Job Card Holders Singi Kusuman Pitonaba Marinainaba Minister gi Puning Sing Sinjari Committee Isteresi Job Card Holders Singi Session FY 2020-21 gi Pangpam Topa Kusuman Pitoktana Laidibasi Marinainaba Minister gi Puning Sing Sinjari Haina Arong Nomaikong MGNR EZA Job Card Welfare Committee gi Convener Y Rajena Press Thadoropa Sirul Aman Hairi Sirul Asinahai Session FY 2020-21 gi Job Card Holders ngi Pangpam Tokpa Kusuman Arong Nomaikong GP Ward number 9/10 gi oina pithoktana thamba aduga GP asimaki atopa Ward singi oina di FY 2020-21 gi Kusuman loina pitokpa sigumba misang mikhai naiba authority gi thawong asi Arong Nomaikong Ward number 9/10 gi Job Card Holders singbu
ꯋꯥꯍꯟꯅꯅꯕ ꯁꯤꯟꯕꯅꯤ ꯃꯗꯨꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯂꯦꯞꯇꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ